Napal manghanbani nangna phajabagi magun mayeng tahanbani nushibagi changso ngaihaki oiba wakhalgi leikolda napalna phugaina satpabu kanana ising chaibigani lairoi thorakloi laikhok sombigeso kana matana Sonika thoi manakta karemna changsili adugo sitana hai Oi, driver gi macha nang tumi lay nang sumangi da sasa tanin drani ne Thoi du sawalai School amatada punna taminaranga kaino noi torisibo principal da ta uro Sonika na Hai pa yam san nang na kari khangna no principal kaina nachina mapali na pedrong loliro Tamna so mamito krangang tok dorokli Sawbadi sawningli adubo hana lairamba Ariba kangmuga anawba makoiga khanabasi makoina lanba khajik tagadra haibasu khalai mamangda khana chainamagi record amata leitraga makoina hek changakpaga khanaba haibasi ariba kangmuna khajik chungkidra khanmani aduna hana onsinda thoida asum nairagli thoi chasilo asi hairaga tiffin singdo loina loisiladuna anima mafam adunagi thokre Onsilaga machin khumdaba tumi laithokduna chatkibado nupi kharadudi khanabasu pambanina sawningna leihori mayamdusu kiro murum sonduna leinahowi angakpe school asigi maraldi oiba natte adubo migi miting famdade school asigi masakse onthokna thialle mahiroi singsiso angakpa phangna yamna chakhatkre aduso phatabada Satra singa singi achawo phida piriba school asigi bedside haibasi masina oigani sel paibagi hidanaba are ba uthoknaba mapa mamagi mathong chadaba macha singna taisinba motpani langlaba school asida aphaba chawkhatpada phattaba maso matung adum inari haibaduni amana hendaba yade amana so tadaba yade haibagi moongda Washroom da thoina toranga uniform da pakliba phataba singado rumal amana kanthokli aduga amukso masamado isinga chambana thadokli thoisu manakta lepna yam pendana acting ga yauranga wangangakli masak singduga ne masamdo pro phoidala phadokni ba aidana ta tawbani laik putamasu yaba tamdrasu yaba Manipur Council la lairinge tum thama yaba exam ni aine iyam kaida Tamnana Mana mahongna di Ikaiba khangba Asop arem khangba minate Onsinaba lemoyi Aduga mana Moidi hana sida tamduna leirambanina Pressure request usitabani Hoi adubudi chumba Aduda moina tori singdo Yang usinmandabado Hen jilaksano nungai ni moi Khangdre Jahi anisa Onthokna wana mafam sida len dorina Kanthokpa yaba kanthoknaga classroom na changakpadadi oza sangduna leiramle Anido amana amada tantanna kharasuki na yingnei tamna tabli May we come in sir Ozado thonglomna onsilaklaga khara hakchinna yinglaga hairagli Nabani gi break si hospital oida ngaribo Thoina Sir isangamdabagi washroom na mai mid khata thoglure Ozana Ngamdradi emergency room da doctor lady do check to thopa yadro chong matong tonu ko ani magna hoi sir nupi ani do da mahiroi singa do loini yengsili suru minli sonika makhoi khara tumina michi khanaranga nokli madupum namak ero no hore ani magto su phamlanga class yaukre class mathang hokiduna Yumda hanaba matam su oirakli George oisu hanaba thorakpada laptakna tamnaga thoiga chatpadu urakli chalammadagi nupidugi manakta fat amu changsinki Boris to IQ wangkhalai Hais kaina torisina erona chaithalai nangna marwalama ba omankre Boris na ba wangma natte nupidi am sinaba sara torise pa e haigirabana
nang asidadi ngang ngamdeba aingona khakni nang lonjin khumduise aisa natu singaireba Erona phairap yengamaga chumringna grong chatkhre Borisna ngai khone paktavero nang sunangakti phajana haigale ha mayamna Jackson wangmale hainabade Erona maningon silalaga lauksinai adwaida sereng thilerido tandro function da thinaba hainabige kaino aisa nangdi yam ngamni powerga yam thi pare zanine aise sereng thian bidoiba nate second hand mistress ka lona koinarabo hojikan kakagi train loire nene gi train sida nangsi yaurira ba Erondo tasinade mamai leranga chatkre Boriso khadang nom duna tanaki somdana tamnagi mamangduna chephe lepsili thoiga tamnaga do nupaduna khangawduna lepsilakpadoda khaje khangwai lakpoi tawi thanglama khongthanga singdo chap lepkre hero yam sajaba Josna khaje kantakna tamnagi mamaida nontharakpada tamna so khasing masadu handoi makhongdi lingdi Josna ngasigi sidina horakpada ngairibani casting ne take care my baby Asikak hairamlaga pentugi pocket tuda makhul animak humjillaga chatkhibado tamnana yam phudingni yengauri aduga machindaso solakli tanaraga lukhamsida khopaksina seklakpiradi tanan humra taren pareng paini se thoingakna kaino ma hairamisibo tamnado kantakna hairakli khangde kolai khalamni tabli chatpana tahori aroi magi tamnana kantakna hairakpa wahaidumadi haifetang leptaga mamito chena muktang usilaga asawbado phathai aduga amo makhong adu thanglaga getlomda thokre tamna hoiso maning khomlaga heklei haiduni thoinga wari tawbada adagi cycle amoin thoraklaga getlomda thorakpada thoidi mapana lawbalap lamle tamna adudi ai mu chatkrage chalo ai su hankrage ayeng thenarasiko bye tamna su nokmi tamna su bai toramlaga cycle do thauba horakli matek ama tabli thauba horakpaduna cycle gi chain do amukta thokre mathanta isaulangi pelamani wana wabane aidiba amuk side stand toranga khami pakthaduna chain ado semna balaknei school nagi ka hena laptri lamhang oina tawbanina khongna midi ichachanandi lawbukumba chatpa lawmigumba khaktani chatnaribaso school gi mahiro ayambaso loina hanakhrabani maning khomba ngausinaba nupamcha amani natana asumna leiringai nupamcha kharaso langlangdana tungmaida lakli tamnana cycle khamniba adomda mo khaiba changsilakli Missinger cycle yadrabo wahaiduda makhoi section punba kangbudi oirani khangi adubo ma khumude manangta makhoi manga mukto changsilakli aduga yam kariyandaba mana Rikina ai sembiyoro I love you hairo sembigi tamnana yarani ai dum semjagi nungaiteda Missinger nasaktu ifa fasakhe nate nangbo koina bagalai bro adu natraga mobile number do amta waitheke tamna do khumlude cycle chain do yamda kana semli maning chaka gi chain do hapkatuna stand do chaka duga nga khalanga khongne tuda makhuna pairanga yanaba ungli maning gi semba loimada mamangi do amukta thokre madu amu hamna bo honai mamang hapa loirakpada maning gi do amu ta thokre Satra nupamsa singduna yomsilakpaga mamai mamituso ngangsilai humang kangai madumangaso khoijang na sema ngamdrabani makhut masado nikpa horai maningi chendo hablingai khara kheng manupamcha amana phatchaka ngakpaduna makhutto khara chakre ima tasingna khachinna bada soikhibani Rikina khangai hairakli hai natai mada kaino torise sopa tarene asi hairaga mamana badu inthoi aduga chance lauranga tamnagi mana masa phauba thengge tawna
ꯈꯖꯤꯛ ꯃꯈꯣꯡ ꯅꯥꯝꯃ ꯁꯧꯔꯒ ꯅꯥꯝꯃꯅ ꯈꯔ ꯅꯦꯝꯊꯔꯒ ꯐꯝꯊꯔꯛꯂꯤ꯫ ꯑꯩ ꯁꯦꯝꯕꯤꯒꯦꯃꯦ꯫ ꯇꯨꯡꯗꯒꯤꯅꯤ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔ ꯑꯗꯨ ꯌꯥꯜꯂꯒ ꯂꯥꯛꯇꯅ ꯆꯤꯡꯊꯣꯔꯛꯄꯗꯣ, ꯑꯃꯗꯨꯁꯨ ꯈꯔ ꯄꯥꯝꯃꯒ ꯆꯤꯡꯊꯣꯔꯛꯄꯗꯨꯗ ꯁ꯭ꯂꯣ ꯆꯠꯂꯤ꯫ ꯖꯣꯔꯖ ꯑꯣꯏꯔꯝꯕꯗꯨꯅ ꯃꯌꯥꯝꯗꯨ ꯃꯅꯤꯡꯂꯣꯝꯗ ꯈꯔ ꯈꯖꯤꯛ ꯍꯟꯅꯩ꯫ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯁꯥ ꯃꯎꯁꯤ ꯈꯔ ꯈꯧꯇꯛ ꯆꯥꯕ ꯁꯕꯥꯟ ꯑꯣꯏꯕꯅꯅꯤ꯫ ꯔꯤꯀꯤꯁꯨ ꯃꯃꯥꯟꯅꯕꯅ ꯍꯧꯒꯠꯄꯤꯔꯒ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯋꯥꯒ ꯀꯔꯤꯁꯨ ꯍꯥꯏꯅꯕ ꯅꯠꯇꯦ꯫ ꯃꯣꯏꯅ ꯈꯔ ꯂꯥꯟꯕꯒ ꯈꯟꯅꯕꯁꯨ ꯍꯧꯔꯝꯗꯕꯅꯤ꯫ ꯇꯥꯝꯅꯥꯗꯤ ꯄꯥꯈꯠꯈꯤꯕ ꯃꯌꯥꯝꯗꯨꯒ ꯆꯩꯅꯥꯗꯨꯒ ꯄꯥꯁꯤꯟꯅꯗꯨꯅ ꯃꯄꯤꯔꯥꯗꯨ ꯈꯖꯤꯛ ꯊꯥꯡꯉꯛꯏ꯫ ꯖꯣꯁꯅ ꯉꯥꯡꯉꯤꯕ ꯋꯥꯖꯥꯎꯗꯨꯒ ꯀꯞꯀꯠꯂꯤꯁꯤꯒ꯫ ꯇꯥꯝꯅꯥꯗꯨ ꯀꯟꯇꯛꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯊꯧꯔꯣ? ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯃꯆꯤꯟ ꯈꯨꯝꯃꯛꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯨꯛꯂꯞꯅ ꯆꯩꯒꯤ ꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯨꯕꯅꯤ꯫ ꯆꯣꯂꯤ ꯆꯣꯂꯤ ꯇꯧꯕ ꯃꯄꯥ ꯑꯅꯤꯗꯨꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯄꯤꯗꯨ ꯎꯕꯗ ꯀꯥꯊꯣꯛꯑꯝꯕ ꯆꯤꯝꯕꯥꯜ ꯑꯗꯣ ꯎꯝꯁꯤꯟꯈ꯭ꯔꯦ꯫ ꯊꯃꯣꯏꯗ ꯆꯤꯡ ꯂꯥꯎꯕ ꯐꯥꯎꯔꯛꯏ꯫ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯄꯣꯝꯇꯛꯅ ꯁꯥꯏꯀꯜ ꯆꯦꯟꯗꯣ ꯑꯃꯨꯛ ꯁꯦꯝꯅꯕ ꯍꯣꯠꯅꯩꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯌꯦꯛꯅꯕꯅꯤ ꯈꯜꯂꯝꯕ ꯃꯍꯥꯛ ꯑꯗꯣ ꯃꯤꯀꯨꯞꯁꯤꯗꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯌꯦꯛꯅꯕꯁꯨ꯫ ꯑꯅꯛꯄ ꯃꯔꯤ ꯑꯃꯅ ꯆꯦꯅ ꯄꯨꯟꯁꯤꯟꯕꯒꯨꯝ ꯅꯥꯊꯩꯗꯨꯅ ꯆꯠꯄꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯁꯨꯝ ꯌꯦꯡꯁꯤꯜꯂꯝꯕꯗ ꯎꯔꯛꯂꯤ ꯑꯁꯣꯛꯄ ꯃꯈꯨꯠ ꯑꯗꯣ ꯈꯨꯗꯥꯡꯗꯨ ꯇꯥ ꯄꯥꯏꯔꯒ ꯆꯤꯡꯈꯠꯇꯨꯅ ꯂꯦꯞꯈꯠꯍꯜꯂꯤ꯫ ꯑꯁꯣꯛꯄꯗꯨ ꯌꯦꯡꯕꯤ꯫ ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯜ ꯑꯉꯧꯕꯗꯨꯁꯨ ꯂꯧꯊꯣꯛꯂꯒ ꯊꯥꯎꯊꯤ ꯇꯩꯔꯤꯕꯗꯣ ꯇꯩꯊꯣꯛꯄꯤꯔꯛꯂꯤ꯫ ꯑꯗꯨꯒ ꯕꯦꯅꯦꯠ ꯃꯆꯥ ꯑꯃꯅ ꯑꯁꯣꯛꯄꯗꯨꯗ ꯁꯠ ꯅꯞꯁꯤꯜꯂꯒ, ꯑꯩꯒꯤ ꯇꯣꯟꯕ ꯁꯦꯜꯗꯨꯗ ꯁꯤꯒꯤ ꯂꯨꯄꯥ 5ꯁꯤꯒ ꯄ꯭ꯂꯁ ꯇꯧꯁꯤꯜꯂꯨ꯫ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝꯗꯨꯒ ꯄꯥꯛꯊꯔꯒ ꯆꯦꯟꯗꯨ ꯁꯦꯝꯅꯕ ꯇꯧꯔꯤꯉꯩ ꯄꯤꯕꯥꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ, ꯁꯔ ꯃꯆꯥ ꯑꯩ ꯁꯦꯝꯒꯦ꯫ ꯖꯣꯁꯅ ꯌꯥꯔꯦ ꯍꯥꯏꯅ ꯃꯈꯨꯠꯅ ꯁꯥꯏꯟ ꯇꯧꯔꯛꯏ꯫ ꯄꯤꯕꯥꯁꯨ ꯆꯪꯁꯤꯟꯒꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯆꯦꯟꯗꯨ ꯁꯦꯝꯈ꯭ꯔꯦ꯫ ꯁꯦꯝꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ +, ꯂꯦꯕꯔ ꯆꯥꯔꯖꯀꯤ 500 ꯑꯃꯒ꯫ ꯇꯥꯝꯅꯥꯗꯣ ꯀꯞꯅꯤꯡꯉꯝꯕꯗꯒꯤ ꯏ ꯑꯃꯨꯛ ꯍꯩꯒꯠꯂꯛꯏ꯫ ꯆꯦꯟ ꯇꯥꯕꯈꯛ ꯁꯦꯝꯕꯁꯤꯗ ꯂꯨꯄꯥ 500 ꯒꯥꯏꯅ? ꯃꯁꯛ ꯐꯖꯕ ꯑꯩꯅ ꯁꯦꯝꯕꯗꯤ ꯂꯦꯕꯔ ꯆꯥꯔꯖꯁꯤ ꯆꯥꯎꯏ꯫ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯑꯩꯅ ꯁꯦꯝꯕ ꯐꯪꯖꯩꯁꯦ꯫ ꯅꯪꯒꯤ ꯁꯥꯏꯀꯜꯁꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯎꯔꯗꯤ ꯙꯨꯛ ꯀꯠꯂꯒ ꯂꯥꯠꯈꯤꯕ ꯍꯥꯏꯔꯅꯤ꯫ ꯃꯇꯦꯛ ꯑꯃꯇꯕꯨ ꯅꯣꯛꯀꯦ, ꯅꯊꯧ ꯅꯠꯇꯅ ꯅꯪꯅ ꯁꯦꯝꯕꯤꯔꯒ? ꯑꯃꯨꯛ ꯁꯤꯗꯣꯛꯎꯔꯣ? ꯅꯪꯒꯤ ꯁꯛ ꯐꯖꯕꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯁ꯭ꯔꯨ ꯅꯩꯔꯒ ꯂꯩꯅꯤꯡꯕꯤꯗꯣ ꯇꯧꯕ ꯃꯥꯜꯂꯤꯗ꯫ ꯖꯣꯁꯇꯣ ꯌꯥꯝ ꯍꯩꯅꯗꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯛꯄ ꯊꯥꯎꯊꯤꯗꯨ ꯇꯥꯝꯅꯥꯒꯤ ꯈꯖꯥꯏꯗ ꯁꯠ ꯅꯥꯟꯁꯤꯜꯂꯛꯏ꯫ ꯈꯔ ꯍꯦꯟꯅꯁꯨ ꯆꯨꯁꯤꯟꯅꯕ ꯀꯟꯇꯛꯅ꯫ ꯇꯥꯝꯅꯥ ꯃꯌꯥ ꯈꯖꯤꯛ ꯀꯥꯔꯒ ꯉꯛꯄꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯊꯥꯎꯊꯤꯗꯨ ꯖꯣꯁꯀꯤ ꯐꯨꯔꯤꯠꯇꯨꯗ ꯁꯠ ꯅꯥꯟꯁꯤꯜꯂꯤ꯫ ꯖꯣꯁꯁꯨ ꯍꯟꯗꯣꯛꯄ ꯅꯪꯍꯧꯗ ꯃꯁꯥꯗꯨ ꯈꯔ ꯀꯣꯜꯂꯞꯅ, ꯑꯣ ꯁꯤꯠ! ꯇꯥꯝꯅꯥ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯊꯛꯇ ꯈꯠꯆꯤꯜꯂꯤ꯫ ꯃꯔꯩꯒꯗꯨ ꯁꯠ ꯇꯤꯡꯊꯣꯛꯁꯤꯜꯂꯝꯃꯒ ꯁꯥꯏꯀꯜꯗꯨ ꯍꯣꯠꯇꯨꯅ ꯊꯧꯈ꯭ꯔꯦ꯫ ꯖꯣꯁꯅ, ꯑꯁ ꯅꯪ ꯂꯣꯏ ꯃꯣꯠꯂꯦ꯫ ꯄꯤꯕꯥꯗꯣ ꯇꯨꯃꯤꯟꯅ ꯅꯣꯛꯄ ꯈꯥꯡꯂꯤ꯫ ꯖꯣꯁꯁꯨ ꯑꯃꯨꯛ ꯄꯤꯕꯥꯗ ꯂꯩꯁꯤꯜꯂꯛꯂꯒ ꯅꯣꯛꯄ ꯈꯥꯡꯂꯤꯕ ꯄꯤꯕꯥꯒꯤ ꯃꯃꯥꯏꯗꯨꯗ ꯁꯠ ꯅꯥꯟꯁꯤꯜꯂꯤ ꯃꯈꯨꯠꯇꯣ꯫ ꯐꯔꯩꯅꯤ ꯅꯣꯛꯅꯤꯡꯈꯣꯕ ꯅꯪꯃꯁꯨ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯐꯝꯅ ꯀꯥꯏꯔꯒ ꯍꯜꯂꯛꯄꯗꯨꯗ ꯃꯅꯤꯗꯣ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯏꯆꯥꯊꯣꯏꯕꯤ ꯀꯩꯗꯧꯔꯦ? ꯅꯃꯥꯏꯗꯒꯤ ꯑꯃꯨꯕꯗꯨꯅ ꯀꯔꯤꯅꯣ? ꯃꯩꯒ ꯆꯤꯡꯉꯨꯔꯕ ꯅꯪꯕꯣ? ꯃꯗꯨꯃꯁꯨ ꯄꯨꯔꯥ ꯀꯣꯃꯦꯗꯤꯅꯤ꯫ ꯃꯇꯥꯡ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯀꯥꯔꯟ ꯌꯥꯝ ꯉꯥꯡꯕ ꯃꯄꯥꯅꯤ꯫ ꯇꯥꯝꯅꯥꯗꯣ ꯄꯦꯔꯤ ꯄꯦꯔꯤ ꯃꯄꯥꯗ ꯀꯦꯠꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ꯫ ꯀꯥꯏꯗꯩ ꯃꯩꯅꯣ? ꯁꯥꯏꯀꯜ ꯆꯦꯟ ꯇꯥꯊꯣꯛꯈ꯭ꯔꯤꯅꯦ ꯂꯝꯕꯤꯗ꯫ ꯏꯆꯦ, ꯕꯕꯥꯅ ꯂꯧꯕ ꯂꯥꯛꯀꯦꯁꯨ ꯌꯥꯗꯦꯗꯣ꯫ ꯅꯇꯣꯝꯇ ꯆꯠꯆꯒꯦ ꯍꯦꯛꯇ ꯍꯥꯏ꯫ ꯍꯟꯗꯛ ꯊꯥꯁꯤ ꯂꯣꯏꯗꯣꯔꯦꯗꯅ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯕꯣꯔꯗꯤꯡ ꯂꯩꯔꯁꯤ, ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯐꯔꯛ ꯇꯥꯗꯅꯕ꯫ ꯑꯩ ꯇꯜꯂꯤ ꯍꯥꯏꯔꯒ? ꯏꯆꯥꯊꯣꯏ ꯅꯪꯕꯨ ꯅꯤꯡꯉꯥꯏ ꯇꯧꯅꯨꯕ꯫ ꯃꯄꯥꯅ ꯃꯆꯥꯗꯩ ꯁꯥꯏꯀꯜꯗꯣ ꯂꯧꯔꯒ ꯏꯟꯁꯤꯟꯕꯤꯔꯛꯂꯤ꯫ ꯇꯥꯝꯅꯥꯗꯣ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ꯫ ꯊꯕꯥꯁꯨ ꯔꯦꯁꯇꯨꯔꯦꯟꯠꯇꯨꯗ ꯆꯪꯉꯛꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯆꯥꯅꯕ ꯀꯟꯅ ꯁꯦꯝꯂꯤ꯫ ꯍꯩꯃꯥ ꯍꯜꯂꯛꯂꯕ꯭ꯔꯣ ꯅꯪꯕꯣ? ꯅꯐꯤꯗꯣ ꯍꯣꯡꯗꯣꯛꯎꯔꯣ, ꯑꯗꯨꯒꯅꯦ ꯃꯃꯥꯒꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯉꯨ ꯂꯥꯎ꯫ ꯍꯣꯏ ꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯤ꯫ ꯃꯅꯤꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯑꯉꯥꯡꯁꯤꯗ ꯍꯥꯏꯕꯤꯔꯨꯔꯅꯨꯅꯦ,
ꯊꯕꯛ ꯆꯤꯟꯁꯤꯜꯂꯛꯄꯁꯤꯗꯅꯦ ꯎꯄꯥꯏ ꯂꯩꯇ ꯇꯧꯅꯤ ꯑꯩꯁꯨ ꯍꯥꯏꯔꯔꯣꯏꯒꯦꯅꯤ ꯈꯟꯕꯅꯤ ꯀꯗꯥꯏ ꯑꯩ ꯇꯧꯕꯤꯔꯛꯑꯒꯦ ꯑꯉꯥꯡꯗ ꯍꯥꯏꯕꯤꯔꯨꯔꯅꯨ ꯃꯅꯤꯅ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯇꯥꯝꯅꯥꯁꯨ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯀꯨꯝꯊꯔꯛꯂꯤ ꯇꯥꯝꯅꯥꯅ ꯃꯃꯥ ꯏꯃꯥꯒꯩꯒ ꯇꯧꯖꯔꯒꯦ ꯃꯅꯤꯅ ꯆꯔꯥꯒ ꯋꯥꯠꯂꯕꯣ ꯄꯨꯛ ꯊꯟꯀꯠꯂꯤ ꯊꯕꯥꯅ ꯏꯃꯥꯁꯨ ꯈꯔ ꯈꯥꯏꯗꯣꯛꯄꯤꯔꯛꯀꯦ ꯅꯁꯥ ꯄꯠꯂꯤꯅꯨꯒ ꯊꯛꯁꯤꯜꯂꯨꯀꯣ ꯀꯁꯇꯃꯔ ꯑꯃꯅ ꯏꯇꯩꯃ ꯃꯣꯃꯣ ꯄ꯭ꯂꯦꯠ ꯑꯅꯤꯇꯒ ꯀꯣꯐꯤ ꯑꯅꯤꯇꯒ ꯄꯤꯕꯤꯔꯛꯎꯕ ꯊꯕꯥꯅ ꯌꯥꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯑꯃꯗ ꯑꯃꯨꯛ ꯆꯦꯜꯂꯤ ꯑꯃꯗ ꯑꯃꯨꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯒ ꯍꯣꯠꯅꯩ ꯇꯥꯝꯅꯥꯁꯨ ꯑꯍꯥꯡꯕ ꯇꯦꯕꯜ ꯑꯃꯗ ꯐꯝꯂꯒ ꯂꯩ ꯃꯃꯥ ꯊꯕꯥꯅ ꯁꯨꯞ ꯈꯔ ꯍꯩꯔꯛꯇꯨꯅ ꯆꯧ ꯈꯔꯒ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯃꯛꯂꯤ ꯁꯦ ꯆꯥꯁꯤꯜꯂꯁꯦ ꯃꯃꯥ ꯑꯇꯩꯅꯦ ꯑꯃꯨꯛꯇ ꯇꯧꯔꯛꯈꯤꯒꯦ ꯆꯧꯁꯤꯗꯤ ꯊꯥꯎꯅꯤ ꯌꯥꯝ ꯆꯥꯔꯨꯅꯨꯀꯣ ꯌꯥꯝ ꯍꯥꯄꯛꯇ꯭ꯔꯕꯅꯤ ꯊꯕꯥ ꯑꯃꯨꯛ ꯍꯥꯊꯨ ꯆꯪꯈ꯭ꯔꯦ ꯇꯥꯝꯅꯥ ꯁꯨꯞꯇꯨ ꯈꯔ ꯊꯛꯂꯤ ꯑꯗꯨꯒ ꯆꯧꯗꯨ ꯈꯔ ꯑꯃꯨꯛ ꯆꯥꯏ ꯅꯨꯡꯇꯤꯒꯤ ꯍꯣꯇꯦꯜꯗ ꯆꯥꯕ ꯂꯥꯛꯄ ꯗꯦꯟꯃꯥꯔꯛꯁꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯏ ꯑꯗꯨꯒ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯁꯠꯀꯤ ꯐꯝꯖꯤꯜꯂꯛꯏ ꯆꯟ ꯀꯩ ꯆꯥꯏꯅꯣ ꯇꯥꯝꯅꯥ ꯋꯥꯈꯜꯗ ꯑꯣꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤ ꯌꯥꯔꯣꯏꯗꯧꯔꯤ ꯀꯩ ꯆꯥꯏꯅꯣꯕ ꯇꯥꯝꯅꯥ ꯃꯈꯣꯜꯗꯨ ꯈꯔ ꯋꯥꯔꯣꯞꯅ ꯈꯨꯝꯃꯤ ꯎꯗ꯭ꯔꯣ ꯇꯤꯟꯊ꯭ꯔꯣꯛ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯅꯪꯒꯤ ꯃꯤꯠꯇ ꯅꯨꯡꯁꯤꯔꯤ ꯈꯣꯟꯖꯦꯜꯗꯨꯒ ꯀꯥꯛꯏꯕ ꯁꯛꯇꯨꯒ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ ꯇꯥꯝꯅꯥꯗꯣ ꯑꯣꯟꯁꯤꯜꯂꯝꯗꯅ ꯐꯨ ꯍꯧꯒꯠꯂꯒ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯗꯦꯟꯃꯥꯔꯛꯁꯨ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯤ ꯊꯧꯋꯥꯒ ꯏꯁꯥꯗ ꯌꯥꯝ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯂꯤ ꯏꯅꯦꯝꯄꯣ ꯀꯣꯐꯤ ꯑꯝꯇ ꯄꯤꯌꯨꯕ ꯊꯕꯥꯗꯣ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟ ꯈꯨꯝꯒꯦ ꯇꯧꯕꯅꯤ ꯃꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯥꯝꯖꯤꯜꯂꯤ ꯃꯥꯟꯅꯔꯨꯅꯨ ꯃꯀꯣꯛ ꯁꯥꯏꯀ꯭ꯔꯤ ꯂꯩꯕꯅꯤ ꯁꯤ ꯏꯆꯥ ꯑꯉꯥꯡꯁꯤꯗ ꯃꯥꯅ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯒꯩ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯥꯟꯅꯗꯦ ꯃꯄꯥ ꯋꯥꯔꯁꯨ ꯋꯥꯅꯅꯦ ꯏꯆꯥꯁꯦ ꯕꯣꯔꯗꯤꯡꯗ ꯊꯥꯖꯤꯟꯈ꯭ꯔꯁꯤ ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯇꯣꯉꯥꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯐꯝ ꯀꯥꯗꯨꯗ ꯖꯣꯁꯇꯨ ꯕꯣꯛꯁꯤꯡ ꯀꯟꯅ ꯇꯧꯔꯤ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠꯅꯤ ꯀꯔꯥꯇꯦ ꯕꯣꯛꯁꯤꯡ ꯐꯨꯅꯕꯁꯤ ꯃꯥꯒꯤ ꯍꯣꯕꯤꯅꯤ ꯅꯥꯀꯟꯗꯅ ꯄꯤꯕꯥꯅ ꯇꯥꯋꯦꯜ ꯑꯃꯒ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯒ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤ ꯃꯄꯥ ꯃꯃꯥꯅꯗꯤ ꯅꯨꯡꯁꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯊꯦꯡꯍꯟꯅꯤꯡꯗꯦ ꯃꯆꯥꯅꯨꯄꯥꯅ ꯒꯨꯟꯗꯥ ꯑꯣꯜꯂꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯤꯡꯕ ꯊꯨꯡꯖꯗꯕꯒꯤ ꯁꯛꯐꯝ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯇꯦꯡꯂꯤꯕꯅꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯑꯃꯨꯛ ꯄꯤꯕꯥꯗ ꯑꯣꯟꯁꯤꯜꯂꯒ ꯄꯤꯕꯥ ꯏꯕꯥꯅꯤ ꯊꯤꯟꯗꯠꯅꯁꯤꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯛꯁꯔꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯒ꯭ꯂꯣꯞ ꯁꯦꯠꯇꯨꯃ ꯄꯤꯕꯥꯗ ꯂꯪꯁꯤꯜꯂꯛꯏ ꯃꯉꯛꯅ ꯂꯥꯛꯎ ꯍꯥꯏꯅꯁꯨ ꯁꯥꯏꯟ ꯇꯧꯔꯛꯏ ꯑꯅꯤꯃꯛ ꯉꯥꯏꯍꯥꯛꯇꯤ ꯐꯥꯏꯠ ꯇꯧꯅꯩ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯗꯦ ꯑꯁꯨꯝꯅ ꯁꯥꯟꯅꯔꯒ ꯃꯈꯥꯗꯨꯗ ꯂꯣꯡꯅ ꯍꯤꯞꯃꯤꯟꯅꯩ ꯁꯣꯔꯁꯤꯡꯗꯨꯁꯨ ꯋꯥ ꯑꯃꯒꯤ ꯃꯈꯣꯜ ꯊꯣꯛꯅ ꯆꯥꯎꯅ ꯍꯣꯜꯂꯤ ꯉꯥꯏꯍꯥꯛ ꯍꯤꯞꯂꯕ ꯃꯇꯨꯡꯅꯤ ꯄꯤꯕꯥꯅ ꯁꯥꯔ ꯃꯆꯥ ꯍꯜꯂꯁꯤꯔꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯍꯜꯂꯁꯤ ꯁꯥꯔ ꯍꯣꯏꯅ ꯈꯪꯂꯗꯤ ꯑꯃꯨꯛ ꯁꯥꯎꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩ ꯃꯣꯏꯗꯧꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯄꯥꯝꯗꯦ ꯐꯥꯏꯠ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕ ꯄꯥꯝꯃꯤ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯑꯃꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯣꯏꯈꯤꯅꯤ ꯑꯩꯅ ꯕꯣꯛꯁꯤꯡ ꯄꯥꯝꯃꯤ ꯀꯣꯆ ꯅꯥꯏꯔꯒ ꯊꯝꯒꯦ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯆꯠꯂꯒ ꯐꯨꯅꯕ ꯑꯣꯏꯅ ꯌꯥꯎꯔꯨꯒꯦ ꯁꯥꯂꯥ ꯑꯗꯨꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯑꯩꯅ ꯑꯄꯥꯝꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯇꯧꯅꯤꯌꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇ ꯇꯧꯗꯕ ꯅꯪꯕꯨ ꯊꯦꯡꯅꯈ꯭ꯔꯕꯣ ꯊꯦꯡꯅꯗ꯭ꯔꯦꯗ ꯑꯗꯨꯃꯗꯤ ꯑꯗꯨꯅꯤ ꯃꯣꯏꯅ ꯌꯥꯗ꯭ꯔꯦꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯋꯥꯕꯁꯨ ꯈꯔ ꯐꯔꯦ ꯍꯥꯟꯅ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯑꯅꯤꯃꯛ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯅꯩ ꯃꯁꯥꯗꯨ ꯏꯔꯨꯖꯊꯣꯛꯂꯒ ꯄꯨꯟꯅ ꯑꯃꯨꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯥꯝꯅꯥꯅ ꯁꯥꯏꯀꯜ ꯈꯥꯝꯂꯒ ꯂꯩꯔꯤꯗꯨ ꯎꯔꯛꯂꯤ ꯖꯣꯁꯇꯣ ꯌꯥꯝ ꯀꯦꯡꯅ ꯑꯁꯤꯗ ꯂꯤꯂꯤꯄꯨꯠ ꯑꯃ ꯂꯦꯞꯄꯤꯁꯦ ꯒꯥꯔꯤꯗꯣ ꯑꯁꯤ ꯊꯧꯖꯤꯜꯂꯣ ꯄꯤꯕꯥꯁꯨ ꯚꯥꯞ ꯇꯥꯏ ꯍꯣꯏ ꯁꯥꯔ ꯃꯆꯥ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤꯗꯣ ꯁꯠ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯀꯨꯝꯊꯔꯛꯂꯒ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯇꯥꯝꯅꯥꯒꯤ ꯃꯃꯥꯡꯗꯨꯗ ꯁꯠ ꯂꯦꯞꯁꯤꯜꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯏꯍꯥꯎ ꯍꯥꯎꯇꯅ ꯀꯧꯔꯛꯏ ꯑꯣꯏ ꯃꯈꯣꯜ ꯑꯆꯧꯕꯗꯨꯒ ꯀꯧꯔꯛꯂꯤꯕ ꯈꯨꯀꯧꯗꯨꯗ ꯀꯟꯅ ꯍꯥꯏꯔꯛꯄꯃꯨꯛ ꯅꯠꯇ꯭ꯔꯕꯁꯨ ꯇꯥꯝꯅꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯂꯩꯊꯣꯔꯛꯏ ꯖꯣꯁꯅ
ꯑꯩ ꯒꯥꯔꯤꯁꯤꯒꯤ ꯃꯃꯜꯁꯤ ꯀꯔꯝ ꯀꯥꯟ ꯁꯤꯡꯒꯦꯕ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯅ ꯊꯨꯒꯥꯏꯈꯤꯕ ꯒ꯭ꯂꯥꯁꯇꯣ? ꯇꯥꯝꯅꯥꯅ ꯀꯟꯇꯛꯅ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯅꯣ ꯁꯦꯜ ꯄꯥꯏꯕ ꯅꯣꯏꯅ ꯆꯣꯞꯄꯁꯦ ꯆꯣꯞꯄꯤꯗ ꯑꯩ ꯎꯕ ꯌꯥꯗꯦ ꯒꯥꯔꯤꯒꯤ ꯒ꯭ꯂꯥꯁꯅ ꯀꯣꯏ ꯇꯥꯅꯩ ꯇꯥꯅꯩ ꯅꯃꯪꯗ ꯐꯥꯎ ꯁꯤꯈꯛ ꯃꯪꯉꯒ ꯂꯩꯔꯕꯣ? ꯑꯩꯅ ꯄꯤꯈꯤꯕ 60 ꯀꯌꯥꯅꯣ ꯑꯗꯨꯅ ꯁꯦꯝꯃꯨ꯫ ꯖꯣꯁꯇꯣ ꯍꯥꯏꯐꯦꯠ ꯇꯥꯝꯅꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯣꯟꯊꯔꯛꯂꯒ ꯖꯔꯃꯟꯒꯤ ꯑꯣꯇꯣꯃꯣꯕꯥꯏꯜꯁ ꯀꯝꯄꯅꯤꯗꯒꯤ ꯑꯀꯛꯅꯅ ꯁꯥꯈꯤꯕ ꯌꯥꯝꯅ ꯇꯥꯡꯕ ꯒꯥꯔꯤꯅꯤ꯫ ꯃꯤꯂꯤꯌꯟ ꯀꯌꯥ ꯑꯣꯏꯒꯦ ꯈꯪꯖꯔꯕꯣ ꯅꯪ? ꯁꯥꯏ ꯒ꯭ꯂꯥꯁ ꯑꯃꯗ 80K꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯃꯥꯡꯒꯤ ꯒ꯭ꯂꯥꯁ ꯃꯄꯨꯝꯗꯨꯃꯗꯤ ꯀꯌꯥ ꯑꯣꯏꯅꯤ? ꯑꯗꯨꯒ ꯄꯥꯔꯠꯁꯨ ꯃꯅꯤꯄꯨꯔꯗꯒ ꯅꯠꯇꯦ ꯏꯟꯗꯤꯌꯥꯗ ꯐꯪꯗꯦ꯫ ꯑꯗꯨ ꯆꯦꯟꯕꯗ ꯂꯨꯄꯥ ꯀꯌꯥ ꯆꯪꯅꯤ ꯈꯪꯕ꯭ꯔꯣ? ꯑꯗꯨꯅ ꯂꯨꯄꯥ 1,200,000 ꯑꯩꯉꯣꯟꯗ ꯁꯤꯅꯨ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕ? ꯇꯥꯝꯅꯥꯗꯣ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩ? ꯀꯣꯃꯤꯛ ꯅꯣꯕꯦꯜꯒꯤ ꯇꯥꯏꯞꯇ ꯑꯩꯁꯦ ꯂꯧꯔꯒ ꯑꯣꯠꯀꯦ ꯀꯥꯏ ꯍꯥꯏꯗꯣꯏꯔꯕ? ꯀꯣꯟꯇ꯭ꯔꯦꯛꯀ ꯁꯥꯏꯟ ꯇꯧꯅꯔꯒ ꯆꯍꯤ ꯑꯃꯒꯤ ꯁꯤꯀ꯭ꯔꯦꯠ ꯋꯥꯏꯐ ꯑꯣꯏꯒꯦ ꯀꯥꯏ ꯍꯥꯏꯗꯣꯏꯔꯕ? ꯖꯣꯁꯅ ꯑꯃꯨꯛ ꯅꯣꯟꯈꯠꯂꯛꯂꯒ ꯌꯥꯝ ꯂꯦꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯕꯦꯝꯃ ꯅꯪꯁꯦ ꯂꯦꯅꯤꯟꯒꯤ ꯒꯨꯂꯤꯒ ꯆꯥꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯔꯥꯟꯆꯤꯗꯒ ꯂꯥꯌꯦꯡꯉ ꯂꯩꯔꯨꯕ꯭ꯔꯥ? ꯁꯛꯇꯥꯁꯤꯒ ꯊꯤꯕꯥꯛ ꯃꯔꯥ ꯑꯃꯗ ꯕ꯭ꯔꯤꯛ ꯈꯨꯠ ꯑꯅꯤ ꯆꯪꯅ ꯅꯩꯔꯒꯅꯦ ꯃꯃꯥꯏꯁꯤꯗ ꯑꯕꯦꯔ ꯇꯩꯕꯗꯧꯅ ꯁꯨꯔꯨꯁꯨ ꯅꯩꯕ꯫ ꯈꯔ ꯀꯟꯅ ꯉꯥꯡꯉꯛꯄꯗꯣ ꯀꯩ ꯀꯥꯏꯒꯦ? ꯁꯦꯜ ꯄꯥꯏꯔꯦꯅ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯣ꯫ 1,200,000 ꯀꯥꯏꯅ 10,000 ꯐꯥꯎꯕ ꯆꯍꯤ 5 ꯁꯥꯒꯠꯂꯁꯨ ꯉꯝꯃꯣꯏꯌꯦ꯫ ꯑꯗꯨꯒ ꯑꯩꯅ ꯁꯣꯏꯕꯁꯨ ꯅꯠꯇꯦ ꯅꯪꯅ ꯁꯣꯏꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ 1 yearꯁꯦ ꯑꯩꯒꯤ ꯂꯟꯆ ꯕ꯭ꯔꯦꯛꯐꯥꯁ ꯅꯪꯅ ꯃꯇꯝ ꯆꯥꯅ ꯊꯤꯜꯂꯛꯄ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯊꯥ 3ꯁꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯒꯗꯕ꯫ ꯑꯅꯤꯁꯤꯗ ꯈꯜꯂꯣ ꯑꯗꯨꯒ ꯍꯥꯏꯔꯛꯑꯣ꯫ ꯁꯤꯒꯤ ꯀꯥꯔꯗꯅꯤ ꯁꯤꯗ ꯅꯝꯕꯔ ꯌꯥꯎꯔꯝꯅꯤ꯫ ꯍꯣꯔꯦꯟ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯑꯣ꯫ ꯀꯩꯒꯨꯝꯕ ꯅꯪꯅ ꯍꯦꯛ ꯄꯥꯎ ꯍꯥꯏꯔꯛꯇ꯭ꯔꯕ ꯅꯌꯨꯝꯗ ꯂꯥꯛꯑꯒꯅꯦ ꯅꯄꯥꯒ ꯅꯃꯥꯒꯗꯣ ꯑꯣꯏꯅ ꯁꯦꯜ ꯊꯧꯒꯗꯕꯅꯤ꯫ ꯅꯍꯥꯟꯒꯤ ꯀꯥꯔꯗꯇꯣ ꯃꯥꯡꯉꯝꯕꯁꯨ ꯌꯥꯏ ꯁꯤꯗꯤ ꯃꯥꯡꯍꯟꯒꯅꯨ꯫ ꯇꯥꯝꯅꯥꯅ ꯀꯥꯔꯗꯇꯣ ꯐꯠ ꯄꯥꯏꯍꯜꯂꯤ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯒ ꯒꯥꯔꯤꯗꯣ ꯀꯥꯈꯠꯈ꯭ꯔꯦ꯫ ꯄꯤꯕꯥꯁꯨ ꯃꯇꯨꯡ ꯏꯟꯅꯔꯒ ꯒꯥꯔꯤꯗꯣ ꯀꯥꯈꯠꯇꯨꯅ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯂꯤ꯫ ꯄꯤꯕꯥꯅ ꯁꯥꯔ ꯒꯥꯔꯤꯁꯤꯗꯤ ꯁꯥꯔ ꯄꯥꯕꯨꯡꯅ ꯁꯦꯝꯅꯕ ꯄꯥꯔꯠ ꯆꯦꯟꯈ꯭ꯔꯗꯥꯏꯅꯦ? ꯃꯦꯀꯥꯅꯤꯛꯁꯨ ꯃꯣꯏ ꯀꯝꯄꯅꯤꯗꯒꯤ ꯊꯥꯔꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯏꯟꯗꯤꯌꯥꯗꯁꯨ ꯐꯪꯒꯅꯨꯗꯤ꯫ ꯄꯤꯕꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯛꯃꯟ ꯂꯥꯛꯃꯟꯈ꯭ꯔꯦ꯫ ꯃꯤ ꯎꯁꯤꯠꯇꯕꯅꯤꯅ ꯎꯁꯤꯠꯇꯕꯩ ꯊꯕꯛ ꯇꯧꯔꯤꯅꯤ꯫ ꯑꯩ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯕꯅꯤ꯫ ꯄꯤꯕꯥꯁꯨ ꯃꯣꯂꯤ ꯐꯔꯛ ꯑꯗꯨꯝ ꯐꯨꯠꯆꯒꯦ ꯂꯩꯕ ꯃꯤꯗꯥꯅꯤ꯫ ꯑꯗꯨꯅ ꯗꯤꯜ ꯂꯦꯟꯁꯤꯜꯂꯛꯏ꯫ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯅꯪꯗ꯭ꯔꯤꯉꯩ ꯍꯝ ꯗꯤꯜ ꯗꯦ ꯆꯨꯀꯦ ꯁꯅꯝ ꯀꯥꯏ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤꯗ꯫ ꯁꯛꯇꯣ ꯅꯨꯡꯁꯤ ꯁꯛꯇꯥ ꯇꯥꯏ ꯋꯥꯅꯤ ꯐꯤꯜꯝꯗꯒ ꯌꯥꯝ ꯇꯧꯕꯗꯣ ꯍꯥꯟꯅ ꯌꯦꯛꯅꯔꯝꯕꯗꯒꯤ ꯀꯣꯟꯅ ꯇꯠꯈꯩ ꯅꯨꯡꯁꯤꯅꯔꯛꯄꯩꯗꯣ ꯑꯗꯨꯒꯤ ꯔꯣꯃꯥꯟꯁꯇꯨꯅꯦ ꯅꯅꯥꯏꯅ ꯌꯥꯝ ꯉꯥꯎꯖꯩꯁꯤ꯫ ꯑꯗꯩꯗꯤ ꯅꯪ ꯑꯥꯏ ꯑꯦꯝ ꯁꯣ ꯂꯣꯟꯂꯤ ꯁꯛꯑꯒ ꯈꯣꯡꯅ ꯂꯝꯕꯤꯗ ꯂꯥꯛꯎꯅꯦ꯫ ꯄꯤꯕꯥꯁꯨ ꯇꯨꯃꯤꯟꯅ ꯒꯥꯔꯤꯗꯣ ꯊꯧꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯖꯣꯔꯖꯁꯤ ꯉꯥꯡꯅ ꯁꯛꯅꯕꯗ ꯕꯦꯔꯥ ꯌꯥꯝ ꯀꯥꯏ ꯉꯥꯎꯁꯤꯟꯅꯩ ꯑꯗꯨꯕꯨ ꯃꯤꯆꯤꯡ ꯃꯤꯔꯨ ꯑꯣꯏ꯫ ꯃꯄꯥ ꯃꯃꯥꯗ ꯐꯖꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯂꯩ꯫ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯕ ꯍꯩꯇꯦ ꯍꯩꯔꯕꯁꯨ ꯁꯤꯖꯤꯟꯅꯗꯦ꯫ ꯅꯤꯡꯈꯤꯕ ꯍꯣꯡꯗꯦ ꯃꯥꯕꯨ ꯁꯦꯟꯅꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯑꯃꯅꯤ꯫ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯅꯤꯡꯕ ꯀꯅꯥꯁꯨ ꯍꯦꯛ ꯌꯥꯎꯗꯦ꯫ ꯃꯥꯒꯤ ꯅꯤꯡꯈꯤꯕ ꯑꯃ ꯂꯩꯕꯒꯤ ꯃꯄꯥ ꯃꯃꯥꯕꯨꯁꯨ ꯊꯧꯑꯣꯏꯗꯕꯅꯤ ꯅꯨꯡꯁꯤꯒꯤ ꯉꯝꯗꯕꯅꯤ꯫ ꯌꯨꯝ ꯌꯧꯔꯛꯂꯒ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡ ꯑꯆꯧꯕꯗꯨꯗ ꯈꯥꯝꯂꯦ ꯑꯗꯨꯒ ꯀꯨꯝꯊꯔꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯊꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ꯫ ꯁꯤꯗꯒꯤꯗꯤ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯇꯞꯅ ꯈꯪꯉꯅꯤ꯫ ꯃꯇꯣꯝꯇ ꯊꯃꯣꯏ ꯃꯀꯥ ꯂꯥꯝꯅ ꯅꯧꯃꯤ ꯇꯧꯕꯗꯨꯗ ꯉꯪꯅ ꯑꯃꯨꯛ ꯍꯥꯏꯖꯩ꯫ ꯀꯩꯅꯣ ꯑꯩꯅ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯩꯁꯤꯅ? ꯆꯥꯔꯂꯤ ꯆꯦꯄ꯭ꯂꯤꯟ ꯌꯦꯡꯕꯗ ꯐꯥꯎ ꯅꯣꯛꯅꯤꯡꯉꯨ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯏꯄꯣꯝ ꯄꯥꯔꯇꯤꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯏ ꯑꯣꯏꯔꯖꯥꯠꯂꯣ? ꯃꯉꯣꯟꯗ ꯌꯥꯝꯅ ꯈꯠꯅꯅꯤꯡꯕ ꯑꯃꯁꯨ ꯇꯧꯔꯤ꯫ ꯑꯩꯒꯤꯁꯤꯕꯨ ꯑꯉꯝ ꯇꯥꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ? ꯀꯩꯅꯣ ꯑꯩ ꯑꯣꯏꯅ ꯔꯥꯟꯆꯤ ꯌꯧꯗꯣꯏꯔꯣ? ꯃꯁꯤꯃꯁꯨ ꯖꯥꯠ ꯊꯤꯔꯤ ꯈꯨꯊꯤꯗꯨꯒ ꯃꯊꯣꯡ ꯆꯥꯕ ꯋꯥꯈꯜꯗꯤ ꯀꯌꯥ ꯈꯟꯗꯕ ꯖꯥꯠꯅꯤ꯫ ꯇꯟꯖꯥꯗꯨꯃꯛꯇꯗ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯪꯉꯛꯂꯤ꯫ ꯍꯥꯏ ꯍꯜꯂꯛꯑꯕꯣ? ꯖꯣꯁꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯉꯛꯂꯞ ꯇꯧꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯤ꯫ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯖꯨꯗ ꯂꯩꯕꯤ ꯈꯣꯡꯒꯂꯥꯏ ꯆꯨꯕꯤ ꯌꯣꯡꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ꯫